अहानबदा मरोइबा पाउ सासिनबा चेक ना सेल लाना काइथोखिबा लेते हाइना वर्क्स मिनिस्टर टीएस बिस्वाजित ना फोंदोखरे फेक एनकाउंटर थिगतलिबा मियोइसिंगदा सिक्योरिटी फोर्स ना किहनबगी थपक चथरे हाइना ह्यूमन राइट एक्टिविस्ट बबलू लोइतोंगबम ना फोंदोखरे मसोंग लुपा करोड़ अनी की सेल की डिमांड दा खुटलाई पाइबसिंग ना फाजिलुबा सिन्नी अनी मणिपुर पुलिस ना असोय अंगाम यावदना कनखरे खुरुमजरी एसटीवी पाउ मीटिंग ताबिरिबा सिंह तराम नोकचरी हजिक पाउ सनो नपिजरी सासिनबा चेक ना यामलबा सेंफम पीडब्ल्यू डिपार्टमेंट की काइथोखरे हाइना कांग्रेस ने सिरिबा मराल अरानबा वाफम नि हाइना वर्क्स मिनिस्टर टीएस बिस्वाजित ना फोंदोखरे ngasi सेक्रेटरीट लेबा महाकी ऑफिसर पौमी सिंह उन्नबा अदुदा पीडब्ल्यू डिपार्टमेंट की मकोक थोंगबा ऑफिशियल सिंहसु सरुकियाखी मिनिस्टर बिस्वाजित मखाता ना फोंदोखिबदा फाइनेंस डिपार्टमेंट अमदी पीडब्ल्यूडी डिपार्टमेंट ना सासिनबा चेक ना पैसा काइथोकननबा होटनरे हाइबसी चिंगनबा लेबदगी चेक सिंह अदुगा मरी लेनबा थबक सिंह थेजिंदुना लाखिबनी अमदी एफआईआर अमा लौखतुना थौदोक असिदा चेनरिबा कॉन्ट्रैक्टर सु फादुना वाहंग पाहंग तौबगी थबक चथरी असिगुम्बा थौंग सिंह असि हानदगी तौरकपा लेब्रा हाइबदुसु थिगतपा हौरे डिविजन खरदा इखिबा चेक सिंह वर्क एग्जीक्यूटेड तौखरबा मतुंगदा कॉन्ट्रैक्टर सिंहदा फंगदबा पीफम थोकपा बिल सिंह अगेंस्ट द चेक सिंह इखिबनी मसिदा ई नत्रगा डिपार्टमेंट के ऑफिशियल सिंहना आकाश बिल दा इखिबा अमदी काइथोखिबा लेते सासिनबा चेक ना पैसा काइथोकनबा होटनरंबा पैसा सिंह अदु बैंक दा सीज तौरगा लेरी कनागुम्बा मतना लाना पैसा लौथोखिबा लेट्री हिरमसिगी मतंगदा कांग्रेस ना अरानबा तौबा मियोय अदुबो लेंगाक असना तौ हाइना इनसिनबगी मोंगदा वाफम फोंदोरकपा यानिंगदे चीफ मिनिस्टर गी अकनबा इंस्ट्रक्शन मखादा अरानबा तौबा मियोय सिंह फागतनबा लेंगाक असना होटनदुना लाकली कांग्रेस ना चीफ मिनिस्टर बु फम थादोकनबा फोंदोखिबा वाफम अदु गवर्नमेंट असिबो कलकपा अमदी चीफ मिनिस्टर बु कलकपा तागनी गवर्नमेंट असना असोयबा अरानबा तौबा क्या सेमदोक्तुना लौखतलिबा थबक सिंह असिदा थागतपिफम थोई मखोयगे वांगांग असिदी मपुंग फादबा पॉलिटिकल पार्टी अमगी वांगांगनी हाइखी CDA की कॉपी सिंगसना कनो मरम ओरे हारगा इहिबा डिवीजन सिंगसता इहिबो सिजु एजुकेटेड अगेंस्ट एजुकेटेड वर्क एजुकेट तौरबा मतुंगदा कॉन्ट्रैक्टर्स ना फंगदबा पिबम थोपा कनो की बिल सिंग अगेंस्ट इहिबनी मसी फॉल्स तौरे हादन एजुकेटिव इंजीनियर ना नत्रगा डिपार्टमेंट ना अखोगी आकाश बोकस बिल दा पंगीदी इरकांदा स्काइथोखिबगी नत्रगा कनो तोखिबगी नत्ते अदुगा हारिबा पैसा सिंगसु इख्रिबा पैसा सिंगसु अखोय लोयनम बैंक दा अखोयना सीज तौरगा हौजि गवर्नमेंट की पैसा एक्चेकर दंगा मांगनिंगाय लेते अदुगा डिपार्टमेंट दगी कनागुम मियोय अमतना फोर्स तौरे हरकांदा अखोगी लुट तौखिबगी वाफम लेते है पौमी सिंगौना बदुदा सरुक याकिबा पीडब्ल्यूडी की चीफ इंजीनियर केएच तोंबना फोंदोखिबदा पैसा लौथोखरे हारिबा वाफम असिगी मतंगदा सीडीए दा चिंगनबा लेबदगी वेरिफिकेशन तौदुना लेरिबा पोटनी सीडीए मा लाकपा मतमदा ई ना करिशु हन्ना खंगबा ngamloi डिपार्टमेंट ना मतम चाना सासिनबा चेक ना पैसा काइनबा होटनरे हाइबसी खंगबदगी फागतपा ngamkhibani हाइना सु फोंदोखि चेक सीडी एमो लापकान सुमी सुमदे हाइबसे ई दुनदी कसु उरोय हाइजेबा मंगोंदा याव दरकार होइबा सोइनुंग लोइनमक यावरग लाइबनी मागिदी ईबा एमबी लेबा मेजरमेंट लेबा बिल लेबा पोट अमदा चेक पावर पोरकपनिना मागी ई हिबदसु अखोइना थोइदोंना काइखिदबा अदुबो अखोइ लाइबक फाहुबा मतम साना खंगौबदगी अखोइ अयाम थेंगौबनी फेक एनकाउंटर थिगतलिबा मियोइसिंगदा सिक्योरिटी फोर्स न किहनबगी थबक चथरे हाइना ह्यूमन राइट एक्टिविस्ट बबलू लोइतोंगबम न फोंदोखरे वाफम असे एक्स्ट्रा जुडिशियल विक्टिम फैमिलीज एसोसिएशन मणिपुर इवम न सिंधुना कुकी इन द पांगथोकिबा जस्टिस फॉर मास एक्स्ट्रा जुडिशियल एग्जीक्यूशन इन मणिपुर हाइबा हिरम द पांगथोकिबा नोमगेबा मियामगी खन्ना नैनबगी मिफम द फोंदोखिबनी सिविल सोसाइटी ऑर्गेनाइजेशन कयागी लुचिंगबी क्याना सरुक यादुना पांगथोकिबा खन्ना नैनबा मिफम अदुदा बबलू लोइतोंगबमना मखाताना इवमगी थबक थोरमदा याउदुना सरुक यारिबा बिष्णुपुरदगी रंजिता कौबी नुपी अमगी मयुमदा आर्मी याउना हौखिबा तांग 13 थीबा हुंबगी थबक चथरमखि मखाताना हंगनबदा युम ओनर
ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ ꯃꯦꯖꯣꯔ ꯀꯧꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯔꯦꯁ ꯋꯥꯔꯦꯟꯠ ꯄꯨꯗꯨꯅ ꯐꯥꯕ ꯂꯥꯛꯂꯝꯈꯤ ꯀꯣꯟꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯁꯦꯡꯗꯣꯔꯛꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯣꯍꯔꯒꯤ ꯑꯦꯗꯚꯣꯀꯦꯠ ꯉꯧꯕ ꯀꯧꯕ ꯑꯃꯁꯨ ꯃꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯗꯨꯅ ꯀꯤꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯆꯠꯊꯈꯤꯕ ꯂꯩꯈ꯭ꯔꯦ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯕ ꯂꯩꯉꯥꯛ ꯂꯩꯇꯅ ꯂꯥꯛꯂꯤ ꯍꯟꯗꯛ ꯅꯣꯡꯃꯩ ꯃꯆꯥ 53 ꯃꯥꯡꯈꯤ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯃꯗꯨꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯃꯔꯝ ꯆꯥꯗꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯍꯥꯁꯤꯡ ꯍꯥꯠꯈꯤꯕꯗ ꯆꯦꯟꯅꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯤꯒꯠꯂꯤꯕ ꯑꯦꯖꯦꯟꯁꯤꯅ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯐꯦꯛꯠ ꯑꯦꯟड ꯀꯥꯎꯟꯇꯔꯗ ꯁꯤꯖꯤꯟꯅꯈꯤꯕ꯭ꯔꯥ ꯑꯃꯗꯤ ꯁꯤꯖꯤꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕ ꯊꯤꯒꯠꯄꯤꯌꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤ 9mm pistol 53 ꯖꯤꯛꯊꯤꯕ ꯈꯪꯗ꯭ꯔꯤ ꯃꯥꯒ ꯂꯣꯏꯅꯕ ꯃꯦꯒꯥꯖꯤꯟ 59 ꯊꯤꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯁꯔꯀꯥꯔꯒꯤ ꯐꯖꯅ ꯂꯣꯛ ꯇꯧꯔꯒ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯣꯔꯗꯨꯗꯒꯤ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯂꯩꯉꯥꯛ ꯁꯥꯁꯣꯟꯗ ꯍꯣꯕꯁꯤꯕꯨ ꯍꯣꯏ ꯆꯦꯡ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯔꯗꯤ ꯚꯥꯞ ꯇꯥꯏ ꯆꯤꯅꯤ ꯍꯨꯔꯥꯟꯕꯅꯦꯗꯤ ꯚꯥꯞ ꯇꯥꯏ ꯀꯦꯔꯣꯁꯤꯟ ꯍꯨꯔꯥꯟꯕꯅꯦꯗꯤ ꯚꯥꯞ ꯇꯥꯏ ꯃꯤ ꯍꯥꯠꯄ ꯌꯥꯕ ꯅꯣꯡꯃꯩ ꯏꯁꯨ ꯇꯧꯔꯤꯕ ꯁꯥꯔꯚꯤꯁꯇꯨꯕꯨ ꯑꯃ ꯑꯅꯤ ꯅꯠꯇꯕ 53 ꯃꯥꯡꯉꯦ ꯍꯥꯏꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯤꯟ ꯌꯣꯠꯂꯒ ꯂꯧꯁꯤꯟꯗꯣꯔꯤꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯅꯍꯥꯟ ꯄ꯭ꯂꯥꯟ ꯇꯧꯁꯤꯟꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯄꯥꯟꯕꯗ ꯌꯥꯎꯈ꯭ꯔꯤꯕ ꯄꯤꯁꯇꯣꯜꯒꯤ ꯅꯝꯕꯔꯁꯤꯡꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯤꯁꯇꯣꯜꯁꯤꯡꯁꯤꯒꯤ ꯅꯝꯕꯔꯁꯤꯡꯁꯤꯒ ꯑꯩꯈꯣꯏ NIAꯅ ꯊꯤꯒꯠꯂꯅꯤ ꯍꯥꯏ ꯃꯁꯤ ꯑꯩꯈꯣꯏ NIAꯅ ꯊꯤꯒꯠꯄꯁꯤꯗ ꯑꯩꯈꯣꯏ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯗ ꯁꯤꯈ꯭ꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯔꯦꯀꯣꯔꯠ ꯇꯧꯈꯤꯕ ꯅꯝꯕꯔꯁꯤꯡꯗꯨꯒ ꯚꯦꯔꯤꯐꯥꯏ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯊꯝꯕ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯗꯤ ꯈꯟꯖꯩ ꯆꯨꯔꯥꯆꯥꯟꯄꯨर ꯗꯤꯁꯇ꯭रिक्ꯇꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 गी सेल की डिमांड खुलाई पाइबसिंगना फाजिलुबा सिन्मी अनि मणिपुर पुलिसना असोय अंगाम यावदना कनख्रे नुपी अनि यावना चेनबा मियोय तरुक फागतले हिरमसिगा मरी लेनना इम्फाल ईस्ट एसपी ऑफिस दा पांगथोकपा पाउगी मिफम अमदा डिस्ट्रिक्ट असिगे एसपी के मेघचंद्रना मार्च 13 ता चुराचांदपुर गी लांगनोम अमसुंग नबिल खुमन खुल मनाक्ता थबक सुबा मियोय अनि खुलाई पाइबसिंगना सेल की डिमांड फाजिनखी सिन्मी अनि कन्ननबगी दमक चुराचांदपुर पुलिस इम्फाल ईस्ट कमांडो इम्फाल वेस्ट बिष्णुपुर 15 सुबा AR अमसुंग 92 सुबा AR गी अपुनबा टीम न चथरखिबा मी थीबगी ऑपरेशन दा नुपी अनि KNF MC गी केडर अनि यावना पुन्न मियोय तरुक फागलबा मतुंग ngarang numidang pung 9 मखाइरोम ताबदा चुराचांदपुर गी हेंगजांग जोनाकोट अमसुंग मोंगकोंग गी मफम सिंगदा मखाताना थीबा हुंबगी थबक चथखिबदा फाजिन खिबा सिन्मी अनि असोय अंगाम यावदना कनबा ngamkhibani हाइखि कोइना ड्रग की मायोक्ता चथरकपसिदा पब्लिकना अचौब मतेंग पांगबी सिगुम जगादा कोई ड्रग चाबा मानबा अमा लई हसे कोई खुसमनरगा ड्रग की मायोक्ता संगसिन मिनरिबा NGO सिविल सोसाइटी मयामगा संगसिन मिनरगा तौबसिदा कोइना याम तुना कोइगी ड्रग चाबसिंग लेरमगना रिहेबता सिन्नबा अदुगा कोइगी ड्रग योनबसिंग लेरगा कोई फामिनबा समाइना जॉइनली ऑपरेशन से तौबदा याम सक्सेसफुल सु ओइजे अदुना मखाताना पब्लिक नसु पुलिस ता मतेंग पांगबिरगा कोई संगसिनलिबा खोंथांग असि हेना कनखत अलसी अमरोमदा डिस्ट्रिक्ट पुलिस न मयाई काबा चिंजा की मायोक्ता चथरक्लिबा ड्राइव ता खाबम लमखाइदा लेबा सेफ एक्सप्रेस कोबा गोडाउन अमदगी कोडिन सिरफ अमसुंग फॉल कोडिन सिरफ बोतल लिसिंग अनि चाट्रेट कुनगा कोनना मियोय अमा फारे फागलबा मियोय एसिगी ममिंग एस लारेंगथांग चही कुंट्रा नुंगबागी लोंगपी खुलदगिनी खोमीदोक्तगी फिरोज खान कौबा मियोय अमसु WY टैबलेट 54 अमसुंग SP कैप्सूल 63 कोनना फागतले हाइरी था असिगी तांग अमदा सिंगजमई ओक्रम लेकाइदा लेबा LJ एजुकेयर सेंटर गी बोर्डिंग दा चिंगननिंगाई ओइबा मोंगदा लेखिदबा हुइनिंग सुंगबम थौंगंबा LS रेंडिकी असिबा हकचांग पोस्टमार्टम लोइरबा मतुंग अरोइबा मथौ मंगम गी दमक पुथखरे इमुंग मनुंगी माइकैदगी फोंदोरकपदा मिसी असि तसेंगना चिंगननिंगाई ओइ दोलांदगी तारे हाइबा पाउ अपोकपा मपागी फोन दा हाइरक्तदना मपलगी फोन दा हाइरखी असिबगी हकचांग येंगबदसु चिंगननिंगाई ओइबा फिबम थेंगनखी थौंगंबना सीद्रिंगगी मांगोइनना बोर्डिंग अदुदा ngaushinaба angang yamna lei chatningde haina phongdoklambaga loinana mahangna first tabada nungaitaba mahiroi yawi haina phongdoklamkiba kaya asina hena chingningai oheli hairi leikidrabagi apokpi amadi mabokna misi asi pende mara leiba sing chairak piu haiba yauna thamoi sokpa wafam kya phongdorakhi siragam wena umdu magai gi zadu pau piri kai gino mapage phone pi da bro moina mapada haidre kai gino moina paisa paire na paisa pai begi
की मिचंग चंगी कहीं ना आई ज़्यादा लाइन रजाई की मनी मतुमने मायाम गाम तो चंदम में लगे आई बोर्डिंग द कतल लग गया आई मैंने बात तो थम मने मोया उम्री जंग ना आई ज़्यादा आते लान तब वो इतना दी मोय कदा बगी माँ पासिंग आई नाक थलाते कदा बगी लोली थमी ना बा मोय ना आई की ज़्यादा एक्सीडेंट हुए हाय दादी कमाई दो बनो कई दो बनो मोय हंगम दो बनो अच्छा वो है ना ये वो ज़्यादा तारू बने आई की ज़्यादा तारू बजाई नहीं ज़्यादा हवाई मांग न बता रे कनो था बनाते दोला अन्य मनी उन्होंने जो चीरों चोय भीमन नंबर तक नहीं मथी बड़ा चला मीबा मयूं बड़ा चला मीबा दाव अचूम बाप थोक भी मिहार पर फाबी यो मिहार पर कन्मी कदाव Chanura Microfin Manipur gi Tarama Tholek Suba Mapokumon Palace Compound Leba Lamyan Basanglen the Pangtokre. Thoramaduda Nawat Manipur Regional Office ki General Manager Officer in charge PN Pravin Kumar Chanura Microfin Manipur gi Chairperson and Harimati Yauna Tongan Basaknai Raba Myoy Kyasu Sarukyaki. Thoramasiga Mari Lainana Microfin Asigi Kwaidigi Mathau Papa Staff Singdai Kai Kumdabut ki Chanura Microfin Manipur gi Chief Executive Officer PK Kumanna Microfin Asigi Chanura Singna Hotna bagi mahina lamdam masigi entrepreneur kya state amasung national award kya fangbang amkre senmitlon fagadhana naba khongthang ama oina Chanura Microfin Manipurna chahi ani gi oiba entrepreneurship training school ama hangadori school asida entrepreneur lising taradagi tadana chahi ani asida training pigani haiki Handak 2018 sidagi hauraga sahi ani gi oiba Friends of Women World Bank amadi Hong Kong Shanghai Bank Corporation ga pullaga aikoina Women Entrepreneurship ki oiba school lama Chanura lingaga ima evel lising tara aikoina sahi ani sida tongan ba entrepreneurship ki training piraga lamdam sigi simlon fagat hanbada achouba akoi Chanura na angamba hone jagani haibase aina mayam da thamjari Tha asigi tang anida class KG tamlibi mahiroi nupi macha amabu nupi macha sina tamliba school gi van service tawriba Irom Rakesh LS Inau chahi kunmanga apokpa Irom Bira lamboi khongnangkhong mamang lekai de leiba mioi asina namduna nupi oibigi kai khumnaba mangan khiba mioi asi lengak asina mahakpo ain gi oiba ahak pacherak pigadabani haina ngasi All Manipur Students Union MSU gi mayai loisang da pangthokpa paumi singa unaba amada MSU Women Wing gi chairman Nongtombam Vidya Rani na Fongdokre Manipur da lisang sitna nupi oibigi kai khumnaba manghanbagi thokdok kya leptana thoklabaso lengak asina mara leba mioi sing ngasi fauba ahak pacherak pi balaitre masina asigumba tamthiraba crime sing asi leptana thorakli maram maduna lengak asina nupi oibi sing da chatharakpa makhal makha kya gi crime sing da chenaba sing ahak pacherak pi gadabani Manipur da leriba school van association sing nasu van thoriba driver sing asigi moral amadi makhoi gi sajat lechat kupna yengsinba mathok tai Manipur da leriba nupi oibi singna sigumba pamdaba thokdok singa si thoktanaba mikup nahum singna leiba matam oire amaromda handak nungoi litan makhongda thokiba namduna nupi oibigi kai khumnaba mangan kiba thokdokta chenaba miyoi sing ain ge becherak pigadabani haina fongdokki Mahiroi Puriba van driver fauna asigumba tahidaba thokdok kaya ama satharak pahaibase Manipur da lariba mama pa sing asina masa nupi sing asibu school da tha matam da ben da tunghalaga satkadaba sing ase asigumba se amna kiningai masa am oirakle rapist sing asibu makhoi oiba matik saba dandi pi da bagi da makni nongma kangdana sathar liba thokdok wathok sing ase Momang takta thokriba rapist sing amadi ngasigi thokdok sida senariba rapist sing miyang mangda phongna phasi tawduna amadi mapunchi chupa jail da Thambiu haina akhoi MSU Women Wing site tagi appeal tawjari amadi athu matamda thabak sing ase pangthokpi hoina haijari Thobal district ki manung da leiba tongan ba chekon anida sakhangdaba singna bom thamamle kheba ching manakta leiba sapam arbin kobam yoi amage chekon da sakhangdaba singna bom thamamle hairi amarom da ngasi ayu pung 8 lom taba matamda fundrei da leiba yumnam chawba koba myoi amage chekon da so sakhangdaba singna hand grenade ama thamamle hairi bom expert na soengam yaudana lokthokre nakal amarom da sinmi singi thabak sufam da hand grenade thanamduna ki akhang punghan bayaning da ba fungdoktuna arbindo brick fill gi sinmi singna chekon gi geta wakat mi fam chathakre miyam da ki akhang pibi ganu bom gi dhamka lepiu bom na warushin purak payaroi sinmi sing ingna chikna hingan biu haiba play card sing paiki saruk yaki bi sinmi amana mafam masida thabak shuraga yumgi leita laira tanduna macha masu thakli bani maramaduna sinmi sing gi thabak sufam da aki akhang pibasi tawbiganu haiki
leita lara kaya ichai su hundo merga ayu angan bida hawlera koina luxury bini masida sumaina aki khang ta handana akoi thabuk suba makhaida haidi ayet papi ba masi akoi pamde yarga di amatungda amuk hanna tawdana ba akoi sigi farm ji ka kina tana idea atopa leiriba farm jingjida ju tawbidana ba dana haijeri Nung lengoi pek tuna hingna bagi lambi oiramba khunja sing mapithel dam thingat khibadagi awaba kya mayoknare senthok lambi ningthina lerakta badagi lana school da macha masu larik tamba tharamba sing tamhanba ngamnadre larik tamba fangdraba laikhong nungbrang kamuching lairong thel bitra tumukokna chingbada leiba mahairoi sing Manipur Commission for Protection of Child Rights na kamuching junior high school da tampham sinanaba Manipur laingakte recommend thakrabasu mapungphana thabak to onthokpa ngamdabana nauna hongjilakliba Hiroi Singh Penadre. Hiramasida report ama. Asigumba mahiloisang asi karamba matamdagi sebgat sagalakpa hawi amade hawik kari karamba phibam da lairi haibagi matangda school asida tamliba mahiroi amadi laikagi miyoi amadi Manipur Commission for Protection of Child Rights ki maikai digi phongdorpada sida angang se chama gunthama thoi ming chali basi hoki baseida angang mapan khak leram school hai ba angang sing si kadai dei lakon hai tar di dam na maram oiraga akoi thabak subam lakhom leirakta dana nung lengoi pekpa phangakta badagi angang sing ji hana private school tamamba ngakani government school functional oiba amada tamnaba thekpa matamda koina commission na thena dana commission dam koina guardian singna complain tarokbadagi koina thena badagi school si revive towersi aduga angang sing si tamandragadi drop out oidana mangani haidana koina objerakpani da koina government ta haije gi recommendation si angang sing si residential school oina henbiu natraga transportation PBU hai jibokti transportation ji support phangdri sina maram oidana 131 angang sinukti lakho padung chada dana awawa mayok na bama thoi thenajare Pre-tiba muktabari, besari tabo kau bida tamu ambil sidang tamu. Sijau ni nuai, aduh sigi lain sudah berdress ya dah sigi nuai. Mina sis kunci orang kalau ini nganggap je. Mina kau jadi mina gati dalam bija gati nabi kau kata dia kalau dah nak ni hari apa sih. Mari ini aku private school tamam dalam bisnis tamam punya tapi sagi kalau yang tolak kerja imah tu hana dia lewat sama hadu subang am dalam juga aku bama tu dalam pandangan aku mai masa suan benar Hojik phobda kana gumba matana mateng pangbale te angang singsigi khallaganda akoi private na puthokjaraga akoi mamang da so gari ani gumbam sune ego gari ani gumbaduna tha date 8 tagi koi session horokone adu date 8 ama yorok matamda paisa bi de hadana gari sing tongnagi badagi hojik se only itong khatangna sina hankatanda tawrakanda gari je full isagi wa thabak thadokjaraga angang singsigi mateng panga leijaban jingmaki oina di sana dum finance tawjari aduga gari ani leibadugi due haitare dep akoi makoida bhara sotli haitare asigamba mahi loisang samgat sagatba asi matam ngaiduna leiba yabam thabak nati haiduna akhang ahai amadi leibak ki yaitong khoidongba mayamna yamna toina ngangnari adubu mahi loisang asibu hojik phawa yamna tapna samgat sagatbagi thabak tawriba asina piandaba kaya amasu leiri haina khunja sing amadi mahi loisingna phondorali bagdam jariba ningthokangam sana jawa mitai kumusing junior high school kumusing Chief Minister Oiramba R.K. Dorendrona Lekhidabada National People's Party Manipur All India Trinamool Congress Manipur Pradesh na awaba phongdorakli Amaromda R.K. Dorendrona Lekhidabada Milal Lions Club of Imphal nasu awaba phongdorakli Paugi marak thatna temba break ama
Combined tutorial for CBSE, the largest CBSE tutorial center in Manipur. Admission open. Second batch, Class 12 CBSE 6 months foundation course. Class 9 and 10 CBSE 6 months foundation course. From 5th April, Class 11 CBSE 3 months vacation course for the Novidya, Sainik and outsider. From 5th April. For details, please contact Combined Tutorial Office, Sagolbal Moirang Lerak Machil, Bus Parking Info. Quick zone gidi Tatis College di. Mamal suma phone kuding jam mane yo suma ngoro pista salabni na. Adu suma takta superlink footing ge offer me amum piri sidi. Bas electric rang no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Lengsin Biraksi, Cherauba Mari Lenana, Directorate of Handlooms and Textile, Government of Manipur Sinzaba, Cherauba, National Handloom Expo, Lisingini Taraganipan, Irainamid, March Kitang Kuntradigi, Nilakuti de Leba, Arban Hatta, Hogdoksare, Eprin Gitarahum de Fava, Chatazagadaba Yongi Mela Asi, Miam Nami and Tabida Nabakanganjari, Paujenjariba, Directorate of Handloom Textile, Government of Manipur. Hakchangi labor solappadagi producing attaba, Hakchang Choktarba. Tumba chaba yaraktaba khong hama numayaraktaba singidabak amatta nairaba upaidi jolip syrup amasu jolip capsule bu changina sinabiyo kaidawina kanano kaigino kaidawiyo masi pumna Noi lebede gari ahan maga tong mangam drone khura laga tong ne khaliba namai doi kai dro senbun puthok lebedi ngam dra senbun puthok na leiba ngam drsu imphal finance salo ai jo ahan ba lengam dra imphal finance ge loan oine lori imphal finance na longbu manung de gari loan lobu yabu tong chaba pizeri adom na pam makal gari kudingma lobu be yabani Unique Education, the first CBSE and ICSE coaching center at Info. Admission open for 5 months foundation for CBSE 9 and 10, 5 months foundation for CBSE 12 Science, 3 months advanced vacation course for CBSE 11 Science. Class on 2nd April 2018, Girl Hostel in the same block. For detailed contact, Unique Education, Segarat Konzing Hazari Lekai, opposite Shanghai Express. Breaking Matuna Taram Nokchiris Makata Babao. Kumbi Kendragi Bora Yangbi Gram Panchat ki Manung Chanaleba, Napet Chingya Lekai Degi, Napet Ichum Tabagi. Faubi kilometer Mari Hena Sangba Fit Manga Hena Wangba Turel Mapal Gilambi Tongalakli Bamafam Singh Kumbi Kenrigi MLAS Biran Yang Sinkre. Miyam Gimihut Oiraba MLA Singna Praja Singi Kanana Batabak Taudrabadi MLA Oina Lairubagi Kanade Haina S Birana Fungdoki. Magna Makatan Haikibada Chahi Kudingi Nongjuta Matamda Ichau Namaram Oiduna. Lofam Amadi Nga Farm Kaya Manghan Bata Natana Miyokiada Awaba Piribasi Koknanaba Turel Mapal Wangkarhan Bagi Tabak Asi Chatabani Haiki. Mamangaidagi Manipur commerce subject asi science kumbate subject tamba phangogdaba singna tamnaba subject oina launarami ngasidi subject asi demand adukki matik yamna leire haina Manipur University ki Department of Commerce ki head of department Professor Robita Sorok khaibam na phongdokre wafam asi Department of Commerce Manipur University ki conference hall da pangthokhiba alumni association sem khibagi tara mapalak shubha thoramda phongdokhibani thoram asiga mari leinana Association of Commerce alumni chahi khudingi pangthokpa state level accountancy competition ki manamathumsu yenthoki Manipur University ki vice chancellor Adhya Prasad Pandena department asin puthokpa chehi gi news letter su release tauki ngasi gi thoram aduda School of Social Science ki dean Professor N Lokendro Department of Commerce ki senior most professor GP Prasant Amadi Mahiroi Kyasu Sarukyaki Chat kibat tang anida tangjeng khunau bamon mandapta kada Kakching district Committee amasung Tangzeng Kuno Maira Pai Bilup na Kutsam Naduna Nishana Kunai the Piba Chaiting amasung Masibu Tingnaba Miamgi Togdang Haiba Hiramda Mifam Pangtokre Mifam Aduda Kadagi President in charge Hizam Priyokumar Kada Kakching District Committee ki President Sorok Haibam Nena Tangzeng Kuno Maira Pai Bilup ki President Ibem Pisakyauna Miyokyana Sarukyaki Kadagi Vice President Ningtogzam Doren Amadi Organization Secretary M Budina Resource Person Oina Wanganki Manipur Pradesh Youth Congress ki President Amir Hussain na ayaba piduna Thongzu Assembly Youth Congress Committee gi nauna thau pugadaba sing khankre nauna khalaba thomi tara manga gi manungda Naresh Kumar Ningombam na President Laisemba Kangu Jam amasung Jayant Sapam anina Vice President ni atai lemau riba sing aduna Secretary gi thau pugan haina State Youth Congress Committee General Secretary Administration NG Dilip Kumar Maitai na khangalakle
Telegraph Pauche Imphal ki special correspondent Kelen Thokchom na lekhidabada Kangleipak Students Association KSA People's Action for National Democratic Movement Pandam Nupi Kunai Kanbalov and KKL amadi kadana awaba phongdorakle imung manungna nanghoriba awaba dasu sarukyari haidi Mayang Imphal Kendra amadi Hianglam Kendra nigi yamna maruiba thong ama oriba Fobakcha amadi Sekmaijin Khunaugi Manipur Turel mathakta sariba litan thong asi athuba matamda Manipur sarkar gi mari leinaba singna meeting changduna semjin binaba Valley Bridge Construction Demand Committee Fobakcha and Sekmaijin Khunauna mari leinaba singi pungning chingsilakli litan thong asigi maruiba part sing asi chahi yam silakpana maram oiduna lanthok lansin tawbada miyamna akiba poknare misi mina thoktringaida meeting changbinaba apil taurakle Hun Thado Tribe Cultural Festival April Tareta Kangpokpi District ki Manung Chamba Kaithel Manbi Champhai Khulda Pangthokadori Manipur Press Club ta Pangthokpa Paugi Mifam Amada Festival Organizing Committee ki Secretary Michael Lanzathang Haukipna Festival asi Manipur ki Governor Dr. Nazma Heptullah na hogdokani Anirok Shuboina State ki Thakta Pangthokadori Bakumai asida Miss Won Contest yauna tongan banat ki thauram kyasu pangthokani kumai asi mapungfa na pangthokpa ngamnanaba Manipur da khundariba mipum khuding Sarukya Biu Hairi KCPMC Progressive ki Luching Purel Chingkai Khuman na Luching Balup asigi from Naiba Singda Kangleipak Manipur da Lairiba print amadi electronic media person Maroina Amju amadi editor Gil na Lisang Sitna Kathokpa Kayana Mang Tharaga Lokhiba Leiba ki Thokdang Kya Sing Asibui Kai Khumdagadabani Haiba Pokta Kya Pikre Haina Loop asigi Information and Publicity Secretary Mahikomba Mitay na Thadoropa Cherola Mana Khangalakli Cherola Sina Makha Taraduna Telegraph Pauche ki Special Correspondent Thokchom Khelen Maitei Senior Journalist Asina Lekhidabada KCPMC Progressive ki Red Army amadi Corruption ki Mayokta Landariba Special Team Operation Mangal Kangleipak ki Comrade Kudimakna awaba phongdorakli Thokchom Khelen na hinglingai matamda pangthoklamba thongdang kyabu nohona na ningsinglakli Khunai asida paumi singna thengnariba awaba kya singasi lebak miyamna achoba fida piduna makoibu achangba paumi ohennaba honadaba yadaba ki tangai fadaba tangkak amada lakle Loop asina su makoibu kai khumnabaga loinana Haksel amadi punsi mahingda tangai fadana changdaba yadraba khudingmak mari lenaba department kayana akanba midyeng changduna khunai asigi tinjang kaijang daba paumi ohennabagi damak honaduna lakli makha tanasu angama mateng pangnabagi damak Kangleipak Manipur da leiriba hospital amadi paumi singna makoigi duty chatpada khunai asida cheliba passenger puba gari kayana makoidagi charge lawdanabagi damak tasu leibak miyam khangna athuba matamda laukhoklagani hairi Haingang Primary Health Center na Laifam Khunau da leiba Eagle High School ga khutsamnaduna measles rubella gi vaccine kapthokre hanagi Minister Denny Saijana thauram adu hogdokhi lekai da su chattuna hidak kapthokpagi thabak pakhatkani hainat Haingang Primary Health Center ki Medical Officer in Charge Dr. L Suranjoy na phongdorakle Praja khunimak adu mama pa oi khudimang na akoigi sahi tha pandaina sahi traanga buk leiba angang bu encourage roga kapani na ba koi 100% koi the target se ngamagadi koi ls Manipur da ki MR measles rubella haiba se laina singa tu ngamne haiba ai thamjadinge Measles amasung rubella dagi ngakthoknaba chatharakpa campaign gi saruk ama oina tongan ba school sing da pak sana tika thadokpa gi thabak chathanarakli ngasi su Thangal Bazar da leiba Vairodan Maxwell Hindi Primary School da mahiroi sing tika thadokre tika thadokpa gi campaign adu Ministry of Health and Family Welfare Government of India gi meeting makhada school lasigi headmistress amadi oja sing na punna sinduna mahiroi sing tika thadokibani Measles amasung rubella hidak kapthokpagi matangda nomugyaba awareness thoram ama Lilong atau khongda leiba 5-star English High School da pangthokre thormadu da Minority Commission ki Chairperson Dr. Burhanuddin DC Thobal Rosita Hobam District Family Welfare Officer Dr. N Akendra UNICEF ki Consultant Rizauddin Amadi Anjuman gi maruiba miyoi singsu sarukyaki Chairperson Dr. Burhanuddin na Maitei Pangal Kharana hidak kapa sibu lan uribasi thadokpiyu hidak asina angang singbu leina kaya marumdagi kannadaba laibak sinba thungna pangthokpani haiki Jiribamgi Morbung Primary School gi fibam chadabana class tawbada khudong chadaba kaya marum mayoknari hairi ngasi Morbung Lairembi Club na paumi singa unloina na school asi fibam yengsinkre school asi headmaster TH Sarat Kumar na school asi hauji oja marina
mahiroi yankhai taret takpi tambiri school asigi fibam chadabagi matangda mari lainaba jet eo amasung local MLA da yengshin binaba haijaba laikre haiki club ki president Naurem Opendrana school asi athuba matamda government na semjin biu nongju tha laktringai da nong yuruba jinga sing sindok piu school asi khungang ahungi marakta amatta ngairaba government ki maroiba school ni masida lairaba imungi mahiroi kya tamlibani haiki am condition ji yam phalak je compound su yeng da su toilet khangde akhoi gi ising thaknaba tanki si su laibak omsan dana adum leire akhoi gi school ase athuba matamda semhan ba pame Mamang thagi kuntarukta hugdokiba measles amasung rubella vaccination campaign da Tamenglong amasung Nolne district yoina angang lising tarahumdoi chamapan humvudra taruk hidak kapthokre hairi district immunization officer Dr. Sunil Kamaiga ISTV ga khanana unabada wafamasi fongdokibani Dr. Sunil na hidak kapa team humvudra nipal semduna district asigi angang lising nifu mathoi chamapan ga nifu humdoi hidak kapnana ba pandam thambani ngasi numit mapani faubada chada kuntra humdoi cover tawbangamle khul khara ahan bada hida kapthoksi haibada yaramde adubo wakhal taminarba matungda yakhi district ani gi tha mapaldagi chahi 15 faubada leba angang sing loine hida kapthok hongnanaba mama mapa sing church leader amadi village chief sing na mateng pangbiu haiki yamsi hojiki rubella si thon mani rubella na thon mani duna me patient check up targadi masigi mayamsi degi ngathok pangambani ana mayamsi loine mak chithadana 100% kap payananaba mating pangbiu security force na tha asigi anigi nongyai da pung nongyai matung pung amaga minute 15 rom taba matamda nungba headquarter dagi mioi ama arrest memo piramdana fakhre mahaki loina bi furam le hairi Rongmailu Fuamgi Cherol Amana Security na Fakraba Mio Asigi Maming Gai Changding Golmei Kawi Mahak Panana Bahona Bada Mahaki Loina Bi Zeliang Thalyu Golmei Bu Furam Baga Loina na Imung Manungi Poche Singsu Chakhairam Ki Thawong Asibu Kana Yaning da Bafungdok Baga Loina na General Security Force Singi Matakta Tabak Lokat Kadabani Natrabadi Miamgi Khongjang Lakpa Yai Hairi Oinam Kendra gi manung dalaiba Tobul gi marueba lambi ama oiriba National Highway 150 dagi Tobul tariba lambi athubada Koilas tharagani haina PWD Bisnupur Division gi SO Sagol Sem Herojit na fongdorakle Oinam Kendra gi MLA L Radhakishore yauna hak thengnana chakhat thaurangi thabak yengching bachatpada wafamasi fongdokpani Yanggoi Karong Laichon Iran haina khangnaba mafam asida sariba thong ani asi sangaba nangnana ba lambi asi premix carpet tawragani hojik sariba thong ani asisu athubada loishilagani thong asi loirabadi mayang Imphal amadi Tobul fogdok fogjin tawbada hena khudong charagani haiki Kaino Gram Panchayat amadi Poirei Apokpa Marup Manipur na punna sinduna lemna langbagi camp ama Kaino Gram Panchayat ki sanglenda pangthokre Pradhan NG Savana na hospital da chattuna yengbada khudong chadaba sing adu kharadang oirabasu kokhanba ngamnanaba mapaldagi doctor ani amasung Sky Hospital dagi doctor amana layeng bani punna mioi chama hena layeng baga loina na hidak langthak singsu yentokhe Tobul Youth Development Association ki kunlak suba mapok kumon ga mari lainana blood bank jenims amadi tongan balup singa khutsam naduna blood donation camp ama association asigi library hall da pangtokre association ki secretary Elangbam Premjitna handaki camp asi mangarak shuboi na pangtokpani maruoina e gi award pa asi kharadang oirabasu menkhat pangamnabagi pandam da pangtokpani haiki camp aduda e piba lakiba Anju Tongbramna e award pa na maram oiraga miyoi kya laikhidaba yauri basi yenglaga mi gi punsi kanbang nana ba wakhalol da EP bani haiki gumba blood donation camp la ko matamda PBO hajage habadi EP basna aingonda karishu mangjab laite tongjaba ngakta ni aina ama piba matamda mioi kaya gi punsi kanja drubani aduna mayamna shu asmana blood donation camp la ko matamda EPBO hajari Umang kanana bakan bathabak lokhatlingai cherak asida Divisional Forest Range Thobal gi makhada leiba forest ki mafam mangada haukiba ahingda lamai tharamle mafam sing adudi khongjong gi khebaching Kairen Bikhok Waikhong da leiba marup ko kongkok tagi sarek kongjil faubani ngasi DFO Thobal RK Amarjina luchingduna mai chakraba mafam sing yengsinkre umang kanana ba department lokhalali bathabak asida miyamna mateng pangdrabadi aremba oigani miyamna umang yokhatpada mateng pangbiyo haiki natural resource hai tare public property ni lairiba mayam se public ki lan ni si mayam se kanbada akhoi thanda
kanbadi ngamdabnina mayam gi tengbang sojok pibiyo aduga mayam punna kanminnasi sumaina mai tharamba mai thaba tobiganu aduga koina karigumba soigiba oiragasu forest department na koi forest guard sing lakpada kainom ngangna giba leragasu madu koina mayam gi sevani public ki service ne khanbiraga nakpiyu haibodo I ngasi haijaningi aduga mayam tungdadi sumbase thoktanaba koida mating pangbiyu SK Women's College Nambolbu Sarkar ki Mapung Faba College ama ohinbiu haina Development and Protection United Voluntary Organization na mari lainaba singi pukning chingsilakli. Haujik sanabagi pau. Kunmathoi Suba Commonwealth Games Australia ki Gold Coast Leba Karara Stadium da hokre. Handaki Games asida Commonwealth ki Leba Humura Mathoine athlete listing mariga chamanga henbana saruk yari. India gi oina sanaroi amasung official kuntaret na saruk yari. Badminton sanaroi PV Sindhuna India gi flag paiki. Handaki Games asida India gi mahut Sindhuna Manipur gi sanaroi Nepal na saruk yari. Nupa gi hockey da vice captain oina Chinglen Sana Kangujam. Nupi gi hockey da Susila Chanu. Weightlifting da Psycho Mirabai Chanu. Kumuk Cham Sanjita Chanu. Boxing da MC Maricom Laishram Sarita. Cycling da Manorama Tongbram amasung Sonali Mayanglangbam Sarukyari. Taranitoy Suba State League Sanariba Club Mapanna conduct amadi rule Tugaibana Maram Oiduna State League asi Chathadanaba Warep Laure. Adumapu CC meet Pangtok Nabagi Damag All India Football Federation gi Ayabangari Haina All Manipur Football Association gi Maikai Degi Fongdokre. Ngasi Manipur Press Club the Pangtok Kiba Paumi Singa Unabada Amfagi President S. Sanatomba, Secretary in Charge Jotirmoy, Technical Chairman S. Amutombi, Convener Technical M. Ratansu Sarukyaki, General Secretary in Charge L. Jotimorna, State League Pangtok Libasi Club Singi Sanaroi Sing Yokatnabani, Club Sing Yokatnabanate. Tournament ki conduct and rule legani madu ngak na chatpa haiba asi tangai fadi adumakpo masigi mayokta chalakpa sing adugi mathakta action lobo oina thabak paikhatpada club ki manager secretary kharana forum semduna makoina oina State League asi chathadanaba apanba pibadagi ngasi fawba leptuna leibana maram oiraga league asi makhatana chathadanaba warep laure ayetpa piriba team mapalsu athingba thamle adumakpo CC mitti athubada pangthoknaba All India Football Federation ge ayaba ngairi haiki amfagi technical director gi convener M Ratan Kumarna handak football tournament kharada Manipur team maithirakhibabu amfada maral sejinduna tongan ba media amadi social media da fongdorakpa si laibak thibani sanaroi khanbada amfada maral siribasi achumba natte team mapana support toba lepkhiba amasung training chatharingaida mapal club na puduna chatkibana maram oiraga team semnanaba sanaroi lehodaba player selection gi policy thamdaba asigumba kya asinani maram asina state na semjarapa sanaroi singdi state asigi mingda sananabagi khudong chaba hana lehenaba Manipur sarkar na sinbiu haiki hojigi leibe sesda is akoigi under 21 makhase akoi thingnaba yam thi aso awam oine adu masi oidanaba tawdari akoi ampha gi na su akoi khanbudi khanare sana adu long term plan am tawdanina numitrangani kunin tawse akoi paisa lete ni yaroi tha amagumba amma makhagumba torga first phase second phase orgadi akoi thenu sungam amoina angdam numitrangani kuni torgadi akoi sakhibu plan amse loknamak asomda torgadoine akoi oirodoine aduna akoi thengdu isine Lakliba April 13 taramanga Fauba West Bengal Kho Association na Kho Federation of India is John Gimit Yang Makada Pangthokadoriba Kunmathoi Suba is John Senior National Kho Championship ta Manipur gi mohut Sinduna Saruk Yagadaba Nupa Macha Madi Nupi Macha Sanaroi Singi Ming Manipur Armature Kho Association na Laukthokre Nupa Macha gi da Sanaroi Taranithoi Nupi Macha gi da Sanaroi Taranithoi aduga official oina manager ani amadi coach ani khangatle hairi khangatlaba player amadi official singna Lakliba April Taruk Faubugi Manungda Khangabok Basu ground the report Taurana Bakhangalakli Loinana championship asigi damak intensive training coaching pangthokani hairi Makhatana sanabagi sports journalist Boya Ningthaujamdagi fangbigani
Manipur gi Trau FC gi ahanba home match hayung tilpung ani makai tapada Khumlampang Men Stadium da Mahamadan Sporting Club ka sanana ba sem saba loire match asi mai pak na ba honagani haina Trau FC gi manager L Ibomchana phongdokre hiram masigi matang da ngasi Khumlampang Men Stadium da team ani gi official yauna pamisinga pre match conference ma pangthokre thormasida Mahamadan Sporting Club ki team manager Nausen Alsar team captain Zite Marmar Trauka Kitelgi team captain Princewell Imeka manager L Ibomcha assistant coach KI Suramani amadi atai official singsu saru yaki Thauram masiga mari lenana Trau FC manager L Ibomcha na makhata na phongdokibada koi jana preparation tawre aduga koina yam critical soiba to koina masi final sana woina haitare yam section na sana gani na koina players is highly hayeng je koi mai pakni ani sukhal asokpasi thoyona sana bada sokpadi yaw gi koi practice to buda adagi koi gi sumna wamut to ko ko da kitang leithe ki gumba ga yum yam kana sana bagi khaina badi nataba adu dadi yam kan major ga se bokti leide Amaronda Mahamadan Sporting Club ki team manager Nausen Alsar na phongdokibada Manipur team is in Manipur. They have advantage because they have local ground, local support, everything. For us is away match. So we are thinking match to match, and tomorrow match is very tough for us. So we have to prepare a little bit, but I believe tomorrow match is very nice. And second thing, Manipur, they are playing host match. They have all advantage. And for us is away match, so we are taking not easily because second division I league, not a single match is easy match. All match is tough match. So we are thinking we go match to match. Bharata nupigi football masana hena sakol hanapagi pandamda All India Football Federation sinduna mamang thagi tang kuntaruk tigi Bharat ki maming lerba nupigi football team tare na saru yaduna Jawaharlal Nehru Stadium Silang da satharakiba ani shuba Hero Indian Women's League ki ngasi sanakiba Manipur gi Kripsa FC amadi Eastern Sporting Union wangkai gol amamam chanaduna draw satkre Kripsa FC gi gol adu NG Balana match ki taramari shuba minita sanki Eastern Sporting Union wangkai gi gol aduna Zana match ki ahan bahap ki ahapa minute amada sankibani ngasi sanakiba match asida Kripsa FC ki sanaroi NG Balana player of the match ki manata aduna seloi na lupa lising mga phangkre RK Person Developers Private Limited sponsor toraga United Veteran Football Association Mapal Kangjibung Sinduna Thasi Tang Amadagi team Taramapal Grumari Tona Kaiduktuna Imphal gi Mapal Kangjibung Sathariba Ani Shuba RKFD Shanghai Trophy Veteran Football Championship ki ngasi sanakiba ahanba match da IBFA Kanchipurna Shanghai FC Thangmaibanbu gol ahum amada maitiba pikre match asida mai pakiba IBFA Kanchipur gi gol singadu ke Megasandrana gol ani amadi NG Sanjitna gol ama sanki match asida maiti kiba Shanghai FC Thangmaiban gi amata ngarba gol aduna imona sankibani championship asigi ani shuba match ki sanakipada FC Imphal kwa kaithelna BSAC Sorsanpur bu gol ani sinoda maiti bapiki match asida mai pakiba FC Imphal kwa kaitil gi gol ani du TS Krishna amadi and Itosana sankibani Sathariba tournament asigi hainung tilpung ani tabada ahanba match waina KSC Nambulen amadi Trapsa Malonga sanagani ani shuba match nung tilpung ahum makai tabada Basai Thangmaban amadi Musa Sekonga sanaragani Tim Taramathoina group ahum thokna khaidoktuna ngasidagi Oriental Football Academy ground Pungdong Bamda Taratruk Suba OFA Cup organizing committee na sinduna 9 SN Men's Open Football Tournament hokre hokdopagi thoramda Imphal East Adaksha P Bimola Sombong Jila Parishad member L Ruby Sandra Jila Parishad member S Neken member A Okendra amadi member N Samananda Maiti Shu Saru Yaki Tournament asigi ngasi ahubu numit ki sanakiba match da STT team S Sektana YDCL Pungdong Bambu gol ani amada maiti bapikre match asida mai pakiba STT team S Sekta gi gol ani du Bisor jitna match ki ahum suba madi yankai taruk suba minita sanki match asida maiti kiba YDCL Pungdong Bangi amata ngarba gol aduna S Netra jitna match ki tara taruk suba minita sanki bani Manipur Veteran Cricket Association sinduna thasi kitang ani digi team taren group ani thongna khaidoktuna Oriental College amadi Model Higher Secondary School ground sathariba
Anishuba T Subol Memorial Veteran T20 Cricket Tournament ki ngasi sanakiba match da YWC Langthabalna Model Club Team B Singa Makhabu ran nifu marida maithiba pikre ngasi sanakiba match asida YWC Langthabal gi sanaroi Kumar Jinna wicket ama amadi ran humputra manga logduna man of the match takre hayeng ground asida CCC Sajing amadi Cyclone Thangmai Banga sanagani Manipur Cricket Association Sinduna Mamang Thagi Tang Kulhumdoi Team Kunma Thoina Group Maritona Kaidutuna Langthabal Public Ground Sathariba Marisuba Plate Cricket Tournament ki ngasi sanakiba match da Model Club Singa Makhana CDC Sagolbal Salam Lekaibu wicket tarada maitiba pikre ngasi sanakiba match asida Model Club Singa Makhagi sanaroi Shubhamna wicket mari amadi out oidana ball tara mapal daran kuntra mari logduna man of the match taki hayeng ground asida YSC High School amadi KSDO Kyangwai ga sanagani Manipur Cricket Association Sinduna Mamang Thagi February tang taramari degi Tim Tarana Saruk Yaduna Luang Sangkamgi Luang Popa Cricket Stadium the Sathariba Marisuba MCA W Prarhada Madi W Ramananda Elite Cricket Tournament ki ngasi sanakiba match da Traukwa Kaithelna Force Ketri Gaubu wicket tareta maitiba pikre match asida Traukwa Kaithel gi sanaroi N Sarojna wicket ahum amadi ball kuntra truk taran kuntrani thoi logtuna man of the match takre hayeng stadium asida Sam Khagem Pali amadi Riz Nagama Palga sanagani Manipur Tennis Association gi mieng makhada Imphal District Tennis Association lampen pana sinduna state tarataruki nupa amadi nupi tennis sanaroi humputara na saru yaduna thasi gi tang ani degi association asigi tennis complex sathariba sahi tramri makhagi nupa masa amadi nupi masagi national ranking ITA super series tournament ki ngasi sanaki ban nupa masagi match singda Majumdarna Lalhezurabu set ani sino Niluswamina Kurisibu set ani sino Hegrina Orenbu set ani sino amadi Busan Hobomna Waganibu set ani amada maitiba piduna semi-final sangkre nipi masagi sanakiba match singdana Mana Josibu set ani sino Sharmina Parpuranabu set ani ama Anjanina Anuksabu set ani sino amadi Singparina Liubu set ani sino da maitiba piduna semi-final sangkre Kasikul Youth Library and Sporting Club na sinduna tha sikitang ani degi team tarani thoina group mari thongna khaidokuna club asigi ground sathariba ani suba men's village open volleyball tournament ki ngasi sanakiba ahanba match da KLYGC Kasikulna RYC moidang pupu set ahum ama ani suba match ki sanakibada ISYDO Khurkhulna AYUC bu set ahum sinoda maitiba pikre Tim Kunipana Group Mari Thongna Khaidokuna Tha Sigitang Kunmanga Dagi Singjamai Sapam Lekai Sathariba Marisuba Wainam Charlie Memorial Men's Open Day and Night 5A Side Football Tournament ki ngasi sanakiba ahanba match da NCP na NYC bu goal ahum sino amadi LKCC na NOFC bu goal ani sino da maiti ba pikre Thagachari boyai losilak padang singongmagi ay nga sagi pau pizeri Environment Directorate set climate and weather report ki matung ina ngasigi khwaidagi sakiba Celsius degree kontramari dasmi humputra mathoi khwaidagi ingba Celsius degree tara dasmi humputaru Nuksite yawa ising manan gisang maximum dasada marputra mapal minimum dasada kulhumdoi dasmi humputra nipal oike ngasigi nong suki bagisang suino dasmik suino ama millimeter ni Hauzero badamaru bapau amukahanna Sasinabat check na sel lana kaithoki balaiti haina Works Minister TS Biswajit na phongdokre Encounter Tigatli Bamiyo Singda Security Force na kihan bagi thabak chathare haina Human Right Activist Bablu Loitong Bam na phongdokre Lupa crore
Mani ki sale ki demand da khulai paiba singna fajiluba sinmi ani Manipur police na asoi angam yaudana kantre. Ngasigi oina di ISTP na pijaba pau matang aswai lusin jere meeting tabiri basing bomuka na kurumjari.